ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟꯁꯤꯡ ꯂꯩꯔꯤꯕꯁꯤꯡꯁꯤꯒꯤ ꯍꯣꯡꯖꯤꯟꯅꯕ ꯃꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯑꯁꯤ ꯍꯥꯟꯅ ꯃꯇꯦꯡ ꯇꯧꯅꯕ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯑꯩꯈꯣꯏ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯌꯨꯝ ꯑꯌꯥꯝꯕ ꯍꯣꯡꯖꯤꯟꯕ ꯌꯥꯕꯈꯩꯗꯤ ꯃꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯦ ꯌꯨꯝ ꯑꯦꯔꯥꯎꯟ 700 ꯍꯥꯎꯁꯦꯁꯀꯤ ꯃꯊꯛꯇ ꯌꯨꯝ ꯁꯥꯔꯦ ꯑꯗꯒꯤ ꯍꯣꯡꯖꯤꯟꯅꯈꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯦ ꯑꯗꯣ ꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯍꯥꯎꯁꯤꯡ ꯈꯔ ꯄꯤꯕꯤꯌꯨ ꯍꯥꯎꯁꯤꯡ ꯈꯤꯇꯪ ꯄꯤꯕꯤꯗ꯭ꯔꯒꯗꯤ ꯃꯔꯝꯗꯤ स्कूल कॉलेज लेरिबा युम होंबा याद्रिबा स्कूल कॉलेज लेरिबा प्राइवेसी याउद्र लेरिबा हा सही अमा मखाय हेना प्राइवेसी लेत्र लेरिबा displaced person is now both hill and valley yenga moi temporary housing mayam confused pidana housing yum mai sa khar ko khar gi hanjana gi damukta di already paisa lepaga leigre ko lakh manga gi ahum gi lakh tare pi lepaga leigre maduga fix leigre madugi di already sanction leigre hujik ki anobasina muk karigino haiba kanda aikoi school college leiriba thoga leiba ngamdriba privacy fangdriba mayam si aduga kitang home mada matham sang do se so champur di ka lakh matham sang so imphal dagi so champur sang matham sang ni more matham sang ba ya ne khoi khana ba jaga sing hai tar khara sigi si school college dum nei sen basina academic atmosphere da sukai re aduga mu leiriba mayam do su yam ware privacy leitrabani aduna hairiba sing sigi privacy pinana bagi yum khara piu na haijabani yum khara piu haibis da hujiki oina khoina yum lising tare hujiki oina ahanba pire yum lising tare sida bishnupur da lising amaga taramanga affected areas sing ayam basing like sandel the yum changa ga tramathoi chorsanpur da lising amaga song kun tramathoi imphal east da changa ga moktramari imphal west da chani kunmanga jiribam di han already khoi kano toroga legra kaksing da lising amaga chani tara threat kamjong da khumbudraga mari kangkokpi lising ama chanipan ground doi adagi tenopal chanipan ga marfudra sumai ta una toroga yum 7000 gi hujik order pibire aya pibire sigi manungda hujiki bishnupur gumba aduga atai kangkokpi sojambur sagado risida pema gi makha da laiba paisa ji khar pikpuna 1.3 muktang oibanina madudagi access khara yum moina leba yana piyo na khoi home minister another moidagi 4 lakhs kumba per houses especially general gi da nataba displaced persons sing gi 4 lakh is happyo haidana madugi yum lising ani ga changa mu gi tongan ma funding amani aduga punna torkanda hujiki school college da leiba sing ji tongan mafam khara yenge khoi phubala gi area khara saba huji haure adagi moirang gi da bishnupur gi da ekoi sericulture gi farm leiriba haure kangkokpi gi jaga yenghalli josanpur gi su jaga yenghalli sumai torkanda displaced person sing da hana priority pi raga mogi yum thuna saraga privacy leina madu da priority ko pi nena ba madu gi da hona jamni da masi da im sanction to gi rebe honorable prime minister and home minister leadership I appreciate ojari aduga hairiba similar proposals ko urban gi area da su yum sadorisi sina general gi ni affected area na taba sigi da su ko proposal tawha leire urban gi leire mems